Lakle Inspector Tayai Ahan mamaktada Inspector Tayai tabiri basimbu James Saigujamna Taram noksubugulona na ikoknona kurumjari Ngasi supudana laksari Inspector Tayai Chamgaga taramapan subataga Yamna toina sandukchariba Inspector Tayagi wari singda hatpa tukpa nattaba tonganba case amakakta buduna laksari Tabiri basingna yamna toina hariba wafam ase pukhatpirakpadi miyamgidama honajabani Ngarangi Makha Mukhoidadi lupa crore madu karisu nati madudang dima tokhrga hanba yengsi mafamde khoi harakani police ta taklabadi nasanupagi asi baksang phang asumna khar kelaga hairase as aidi tak nikpudu lori kamai tawdinu khangti angangdu machin punjalidu thadusira angangdu machin punjalidu thadodi lauroidro lauradi ni taroidro as si mafamsidadi karam taroida se iro kekenu idoido aduga chedu langmudi kanana se langmududi ai chalagi aidi imungdugi miduga mogi mapugu mabengsu wari sanaro sum imung manunggi kari legena police ta takpra kaidogi imung manunggi pawsu khangangnaba tuminna ai sedu thamamaga lore mod yaredana pare ado angangsigi sanaba sapoti aidi bisamu yawde noini yawdo Pashagam to Yaudi the cry, you know the Angajoring can be said the Birakarudo Yarse. I see, I take a fellow rogas. Yes, what Yaris, Eros, cartoon of Eros. I know, Anang of the young gecko. Hey, now I'm going to go. Hoy. Bungo. Uncle. Se ai wahige ko nangne akoi kari ta kigan nangwanda kari ta fu chaiba kari ta toroi mu nangne sat nayum da khone thinbi doin ado nangne lachinje hangto ke lauro kon ko nang laura di mita ne ba mita gra de mu akoi aran mo khongthang amuk thang ka ne ba yare dana se anka kari haige kai jorge sanglamaro Hojikti pesagam tiga rukti ko, pesagam tiga rukti. Nanti siapa logo sakaduri. Hojikti karib tu cani ngai lekti ko. Angka, aigi anak bane. Hidaguli so amata porokti. Angka loina aigi hidaguli tu sukhangamo. Ima hoy dah haraga. Aigi hidaguli tu pubi rakira. Hidaguli tu sada di. Ayamu anak bahorokani ye. Ha, kau ini hasibo. Kamai toni tolisi. Angka. Ai punjanbigano ai karimta lauro yanka ai di sa son mani sien masunga moye ai gi khongphut police kai gino si lokthokpio ai kaisumta cheloiba ai chen manga moye ai gi heart na bani as thomoi se kai ni tawri las nang khangu ko nang khangu ai si tawde ya ta tawri ni se ko nang ai khu de la na khan gono ko yu baim le ta tawrom ni ko nang karib ta solo nang ge sapo nang ge sana po kan ado nang ne laura adi bira ka ne bako se jinje ta na ai kabu pun ge ko ngale ga mu thadok ke ba akoi wa ma khanari nang thadok na bane ko wa khanari bako angka hoi se as sa go manin tawri chen nung pun jan rong tham tawri kamai to gersa no kamudun se silere yare ai salaki aduga angang dugi susana thakna ba khar lera pajanan thijana lera phu sei bu kem to ya diko oli akhoi di pisa phanga ga loi aine makoi gi mungi rang cheng ak aduga si mung do tumine thamjala mani khangdi kai ni khangdi aina thokpa tor as nungai ba pok pro ko nungai ba pok ai phone du tharo yare hosiki phone du ngasai om tawdu tharo hoi yare adudi ai chalu ki ko all the best karino ni hoje po shunu pa hadu kada ai done koina thiga dori sibo hai roshan nang police ta complaint tawri dubo
ꯄꯨꯂꯤꯁꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯏꯕꯨꯡꯉꯣ? ꯄꯥꯕꯨꯡ, ꯍꯥꯏꯐꯝ ꯊꯣꯛꯄ ꯑꯩ ꯍꯥꯏꯔꯨꯔꯦ. ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯄꯥꯕꯨꯡ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ? ꯃꯈꯣꯏꯅ ꯏꯆꯥꯗꯨꯕꯨ ꯀꯗꯥꯏꯗ ꯊꯝꯃꯤꯕꯅꯣ? ꯑꯩꯁꯨ ꯈꯪꯗꯦ ꯄꯥꯕꯨꯡ. ꯏꯆꯥꯗꯨꯅ ꯃꯤꯃꯥꯟꯅꯕ ꯑꯣꯏꯔꯕꯗꯤ ꯐꯩ. ꯄꯥꯕꯨꯡ, ꯑꯩꯁꯨ ꯊꯋꯥꯏꯁꯤ ꯋꯥꯔꯤꯕꯅꯤꯅꯦ ꯄꯥꯕꯨꯡ. ꯑꯩ ꯊꯧꯅꯥꯗꯣ ꯍꯟꯒꯅꯨ. ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯝꯂꯕꯁꯨ, ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯝꯗ꯭ꯔꯕꯁꯨꯅꯦ, ꯀꯣꯏꯊꯤ ꯊꯤꯔꯒ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯉꯒ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯂꯧꯒꯗꯕꯅꯤꯅꯦ. ꯏꯁꯨꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯅꯅꯕ ꯑꯁꯨꯛ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯁꯨ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣꯅꯦ? ꯏꯁꯨꯕꯨ ꯃꯈꯣꯏꯅ ꯐꯥꯔꯒ ꯃꯈꯣꯏꯅ ꯀꯔꯤ ꯐꯪꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ? ꯄꯥꯕꯨꯡ, ꯃꯈꯣꯏ ꯄꯩꯁꯥꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯈꯣꯏꯅ ꯀꯣꯜ ꯇꯧꯔꯛꯄꯁꯨ ꯂꯩꯇ꯭ꯔꯤ, ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯔꯛꯄꯁꯨ ꯂꯩꯇ꯭ꯔꯤꯗꯅ. ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯣꯅꯦ? ꯃꯈꯣꯏꯅ ꯊꯤꯕ ꯉꯝꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯄꯥꯕꯨꯡ, ꯃꯈꯣꯏꯁꯨ ꯃꯐꯝ ꯈꯪꯕ ꯅꯠꯇꯦ, ꯄꯥꯎꯗꯨ ꯄꯤꯕꯗ ꯉꯥꯏꯔꯤ. ꯄꯨꯂꯤꯁꯅꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯃꯈꯣꯏꯅ ꯎꯕ ꯅꯠꯇꯦ. ꯄꯥꯕꯨꯡ, ꯃꯈꯣꯏꯒꯤꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯆꯠꯊꯕ ꯌꯥꯕ ꯆꯠꯊꯔꯝꯒꯅꯤ. ꯏꯕꯨꯡꯉꯣ, ꯃꯗꯨ ꯆꯠꯊꯔꯤꯉꯩꯗꯅꯦ ꯏꯁꯨ ꯅꯨꯄꯥ ꯁꯤꯕꯅ ꯍꯥꯜꯂꯦ. ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯕꯒꯤ ꯃꯇꯝ ꯍꯦꯜꯂꯦꯅꯦ. ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣꯕ ꯇꯧꯒꯗꯧꯔꯤꯁꯤꯕꯣ? ꯌꯦꯡꯉꯣꯅꯦ, ꯃꯥꯒꯤ ꯆꯥꯒꯗꯕ ꯅꯨꯃꯤꯗꯥꯡꯒꯤ, ꯑꯌꯨꯛꯀꯤ ꯀꯔꯤꯅꯣꯕ ꯍꯧꯖꯤꯛ ꯑꯃꯠꯇ ꯆꯥꯗ꯭ꯔꯦꯗꯅ. ꯊꯣꯏꯊꯣꯏ, ꯄꯨꯄꯨꯒꯤ ꯊꯣꯏꯊꯣꯏ, ꯄꯨꯄꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯩꯔꯤꯉꯩꯗ ꯊꯣꯏꯊꯣꯏꯕꯨ ꯁꯦꯟꯅꯍꯧꯗ꯭ꯔꯦꯅꯦ ꯑꯩ. ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯄꯨꯄꯨꯅꯅꯤꯀꯣ, ꯅꯪꯒꯤ ꯄꯨꯄꯨꯅꯅꯤꯀꯣ ꯊꯣꯏꯊꯣꯏ. ꯃꯣꯏ ꯄꯥꯕꯨꯡ, ꯑꯃꯨꯛꯇ ꯐꯥꯊꯕꯤꯌꯨ ꯀꯩꯗꯧꯕꯒꯤ? ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯄꯨꯛꯅꯤꯡ ꯋꯥꯗꯅ ꯂꯩꯔꯤꯉꯩꯗ ꯃꯣꯏ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯀꯞꯁꯟꯗꯅ ꯂꯩꯔꯗꯤ ꯂꯣꯏꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯅꯤ. ꯑꯩ ꯃꯃꯥ, ꯅꯪꯒ ꯑꯩꯒꯅ ꯏꯁꯨꯗꯨ ꯄꯨꯊꯣꯛꯑꯝꯗ꯭ꯔꯗꯤ ꯃꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ? ꯃꯁꯤꯕꯨ ꯊꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯕ? ꯄꯥꯕꯨꯡ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯄꯥꯕꯨꯡ. ꯑꯩ ꯊꯕꯛ ꯑꯃꯠꯇ ꯆꯠꯇ꯭ꯔꯕꯅꯤ. ꯐꯣꯟꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯇꯪꯅ ꯀꯣꯜ ꯇꯧꯔꯛꯇꯅ ꯏꯆꯥꯒꯤ ꯃꯃꯜꯗꯣ ꯃꯈꯣꯏꯅ ꯍꯥꯏꯔꯕꯁꯨꯅꯦ, ꯑꯩ ꯃꯈꯣꯏꯗ ꯄꯤꯒꯦꯅ ꯈꯜꯂꯤ. ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯀꯜꯂꯒ ꯂꯣꯏꯔꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯜ ꯅꯠꯇ꯭ꯔꯒ ꯃꯦꯁꯦꯖ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯥꯛꯄ ꯂꯩꯇ꯭ꯔꯤ ꯄꯥꯕꯨꯡ. ꯑꯩ ꯌꯥꯝꯅ ꯁꯤꯡꯕ ꯀꯥꯡꯕꯨ ꯑꯣꯏꯔꯝꯒꯅꯤ. ꯃꯈꯣꯏꯅꯅꯦ ꯄꯨꯂꯤꯁꯇ ꯇꯥꯛꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯄꯨꯂꯤꯁꯇ ꯇꯥꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯕꯗꯒꯤ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅꯦ. ꯀꯔꯤ ꯇꯧꯒꯅꯤ? ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯃꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯑꯣ ꯊꯣꯏꯊꯣꯏ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤ ꯄꯨꯄꯨꯗꯤꯅꯦ ꯍꯨ ꯆꯥꯗꯨꯅ ꯁꯤꯒꯅꯤ. ꯍꯨ ꯆꯥꯗꯨꯅ ꯁꯤꯒꯅꯤ. ꯃꯤꯕꯨ ꯏꯔꯩ ꯂꯩꯕ ꯎꯗꯦꯗ. ꯑꯣ ꯂꯩꯔꯦ. ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯔ ꯆꯪꯗꯣꯏꯅꯣ ꯇꯧꯔꯤꯁꯤ? ꯏꯕꯨꯡꯉꯣ, ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ? ꯄꯥꯕꯨꯡ, ꯑꯩ ꯉꯔꯥꯡ ꯄꯥꯕꯨꯡꯒ ꯂꯝꯄꯥꯛꯇ ꯋꯥꯔꯤ ꯁꯥꯟꯅꯖꯕꯗꯨꯅꯤ. ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯄꯥꯕꯨꯡꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯏꯁꯨ ꯅꯨꯄꯥꯗꯨ ꯃꯤꯅꯒ ꯐꯥꯈ꯭ರೆ. ꯑꯗꯨ ꯀꯔꯤ ꯂꯩꯔꯖꯥꯠꯅꯣꯅ ꯄꯥꯕꯨꯡ ꯑꯩ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯍꯪꯖꯕ ꯂꯥꯛꯆꯕꯅꯤ ꯄꯥꯕꯨꯡ. ꯑꯣ, ꯂꯥꯛꯑꯣ, ꯀꯥꯈꯠꯂꯣ. ꯅꯪꯕꯨ ꯃꯈꯥ ꯂꯩꯈꯥꯏ ꯀꯅꯥꯏ ꯃꯆꯥꯅꯣꯅꯦ? ꯄꯥꯕꯨꯡ, ꯑꯩ ꯁꯥꯖꯧꯒꯤ ꯃꯆꯥꯅꯤ. ꯑꯣ, ꯏꯁꯨꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ. ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ. ꯑꯩꯈꯣই ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤ. ꯐꯥꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯄꯁꯨ ꯂꯩꯇꯦ, ꯐꯣꯟ ꯇꯧꯔꯛꯄꯁꯨ ꯂꯩꯇꯦ. ꯃꯈꯣꯏꯅꯕꯨ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯂꯕꯗꯤ ꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯤꯅꯦ. ꯑꯗꯨꯕꯨ ꯏꯁꯨ ꯑꯗꯣ ꯏꯃꯥꯟꯅꯗꯕꯅꯤ. ꯃꯍꯥꯛ ꯉꯔꯥꯡꯒꯤꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯗ꯭ꯔꯦ, ꯉꯁꯤ ꯑꯌꯨꯛꯀꯤꯁꯨ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯗ꯭ꯔꯦ. ꯁꯣꯏꯗꯅꯃꯛꯀꯤ ꯍꯣꯔꯦꯟꯗꯤ ꯏꯁꯨꯗꯣ ꯃꯁꯥ ꯊꯛ ꯅꯤꯛꯄ ꯍꯧꯔꯛꯑꯅꯤ. ꯃꯇꯝ ꯈꯔꯗꯪ ꯂꯩꯔꯗꯤ ꯏꯁꯨꯗꯣ ꯍꯥꯟꯅꯒꯨꯝꯅ ꯀꯟꯈꯠꯂꯛꯇꯅ ꯆꯦꯟ ꯆꯣꯡꯗꯅ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯒꯅꯤ ꯍꯥꯏꯗꯅ ꯃꯪꯖꯔꯨꯕ ꯃꯪꯂꯥꯟ ꯄꯨꯝꯅꯃꯛꯁꯤ ꯏꯕꯨꯡꯉꯣ ꯂꯣꯏꯅ ꯀꯥꯏꯔꯦꯅꯦ. ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯏꯁꯣꯔꯅ ꯍꯤꯡꯒꯟꯗꯅ ꯊꯝꯃꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ? ꯃꯈꯣꯏꯕꯨ ꯂꯣꯛꯁꯟꯕꯤꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ? ꯏꯁꯣꯔ, ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ. ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯁꯨꯗꯨꯅꯕꯨ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯉꯣꯟꯗ ꯑꯣꯠꯂꯤꯕꯅꯣꯅꯦ? ꯄꯣꯛꯄꯗꯒꯤ ꯍꯥꯔꯠ ꯅꯥꯗꯅ ꯃꯥꯅ ꯃꯔꯥꯏꯕꯛ ꯊꯤꯅ ꯍꯤꯡꯉꯛꯂꯤꯕꯁꯤꯕꯨ. ꯄꯥꯕꯨꯡ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯒ ꯄꯥꯕꯨꯡꯒꯁꯨ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯨꯕꯗꯨꯗ
ꯑꯉꯥꯡꯗꯨ ꯀꯝꯗꯧꯈ꯭ꯔꯕꯅꯣ ꯈꯪꯅꯤꯡꯗꯅ ꯁꯨꯝ ꯂꯥꯛꯆꯕꯅꯤ ꯄꯥꯕꯨꯡ ꯑꯉꯥꯡꯗꯨꯕꯨ ꯃꯥꯒꯤꯗꯤ ꯍꯤꯗꯥꯛ ꯒꯨꯂꯤꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯆꯥꯔꯤꯁꯤꯕꯨ ꯀꯌꯥꯔꯛꯅꯣ ꯄꯤꯖꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯁ ꯍꯧꯖꯤꯛꯐꯥꯎꯕ ꯍꯤꯗꯥꯛ ꯆꯥꯔꯝꯗ꯭ꯔꯗꯤ ꯊꯣꯛꯅ ꯑꯁ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦ ꯄꯥꯕꯨꯡ 이봉어 하트기 히당니 아나아버도 호럭라디네 옥시젠 옥들어버디 호렌 까리군밤부터 오빠일러리도네 파리브 싱어도는 옥시젠 탐들어버디네 까리군바 옥시젠 삐방감들어디 이 수도 말아이벅 티가 돌이면 톡와 그래도 사실 내 밤작펑 컹 말아항득이 까리부터 사하다 덕더니 몽무시들 랭내리버시네 아이코이 티러버서 거다이드 티가니 까나다 항루가니 바보 어디디 폴리스트 티한다디 폴리스나 시금무시디 이라이라이나 좀 파니 방 폴리스트디 이봉어 와펌세 난 모이버기 하이라버니 폴리스도 나라항득이 컴플레인 떠러버니 폴리스나 뭐 코이부 미국 나홈 싱나 티리 아도부 하우즈 파워버디 까리고 마마타 따디 까리고 뭐 클루 마타 방드라 말레니 아도부 이봉어 에코이나 와하리버디 뭐 코이기 베샤도디 꼭비 그러수게 아도부 뭐 코이나 베샤조 하이락디 폰 떠록버수 레이티 까리노 혹시 떠거더리버시보 에코이기 베샤도 삐크라가 이 슈도 에코이기 콧다 레이버빠 에코이기 콧 빠붕 베샤도 삐크라디 뭐 폴리스나 뭐 베샤 삐키나 빠붕 코이다 뭐 이봉어 마도 뭐 코이기 마통다티 뭐 코이나 방내나버 티방 남들어버니나 에코이나 소이 코이기 슈 깐나나버기다 뭐 에코이나 람비에 뭐 티저버니나 마도도 뭐 코이나 에코이다 소펌 톡티 에코이 폴리스나수 가리 떠래 해봐도 이행이 하두가네 에코이기 마이카이되기쇼 뭐 코이나 빠마 센펌어도 삐게 하이드네 코이술 랩더나 레이리버니네 바보 이쇼나 짠비드나 마부 띡다 가이드네 요무스데 요혼비럭바 마두더니 바보 마나 짜리 위닥싱도디 수아이드 펑펑펑데 하이두부 바보 그라이도노 마 히닥도 펑기두부 이봉어 하트기 아마 독터싱데 따나라간다 호스피탈 마야다부디 좀 펑이 수아이드 레라 쿨럭다 레이브 호스피탈 싱데디 펑데 하이버기 원 이봉어 아이코이 와세 ям 깐나 ngang 고나네 펑가 간데 이봉어 농물라오 ngasi기디 빠봉시 이사제 텐션나미 왕왕 이봉어 파니봉 아들이 아이 목 독서르게 봉 숨 농아이따드네 숨 장저럭거네 호호이 뭐 파니 시기지는 그라이 타만니 겟 메야 사이드 타다르마게 사이드 타다르마게 밥밥 잘라오게 시어라데 ꯆꯠꯈ꯭ꯔꯤꯕ ꯕꯗ꯭ꯔ ꯂꯣꯛꯇꯨꯅ ꯃꯔꯣꯜ ꯑꯃ ꯃꯥꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯇꯧꯔꯛꯀꯗꯣꯏꯁꯦ ꯊꯕꯛꯇꯨ ꯃꯥꯏ ꯄꯥꯛꯏꯔ ꯄꯥꯛꯇ꯭ꯔꯤꯔꯁꯨ ꯈꯪꯗꯦ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯊꯣꯛꯄꯅꯤꯗ ꯇꯧꯔꯤ ꯊꯕꯛꯁꯦ ꯑꯉꯥꯡꯁꯤꯁꯨ ꯀꯔꯤꯃꯨꯛ ꯄꯤꯖꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯀꯔꯤꯃꯨꯛ ꯄꯤꯖꯗ꯭ꯔꯤꯃꯤ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯑꯃꯗꯨꯅ ꯆꯠꯈ꯭ꯔꯤꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯔꯝꯍꯥꯏꯅ ꯃꯥꯏ ꯄꯥꯛꯑꯕ꯭ꯔꯥ ꯀꯩꯗꯧꯕꯅꯣ ꯀꯔꯤꯝꯇꯁꯨ ꯍꯥꯏꯔꯛꯇꯦ ꯐꯣꯟꯗꯤ ꯍꯥꯡꯉꯣꯅ ꯍꯥꯏ ꯐꯣꯟꯁꯨ ꯇꯧꯔꯛꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯂꯥꯛꯑꯦ ꯀꯃꯥꯏꯅ ꯇꯧꯔꯦ ꯄꯥꯎꯗꯣ ꯑꯝꯇ ꯍꯥꯏꯌꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯑꯁ ꯄꯥꯎꯒ ꯂꯥꯏꯔꯤꯗ ꯏꯃꯨꯡ ꯑꯗꯨꯗ ꯑꯣꯏꯍꯧꯔꯤ ꯐꯤꯕꯝꯗꯨꯗꯕ ꯒ꯭ꯌꯥꯟ ꯃꯥꯟ ꯇꯥꯗꯦ ꯆꯦꯗꯨꯕꯨꯗꯤ ꯊꯥꯗꯔꯝꯃꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯕꯗꯤ ꯅꯠꯇꯦ ꯑꯁ ꯀꯔꯤꯅꯣ ꯆꯦꯗꯨ ꯊꯥꯗꯔꯛꯄ ꯀꯥꯟꯅꯗꯣꯏꯁꯤꯕꯨ ꯐꯣꯟ ꯇꯧꯁꯜꯂꯨꯔꯦ ꯑꯗꯨꯝ ꯕꯦꯔꯥ ꯀꯥꯗꯣꯏꯅꯤ ꯑꯗꯨ ꯀꯔꯤ ꯄꯥꯎ ꯑꯇꯩ ꯈꯪꯉꯒꯦꯕ ꯑꯁ ꯄꯥꯎ ꯈꯪꯉꯛꯄ ꯍꯥꯏꯕꯨ ꯃꯈꯣꯏꯗꯤ ꯄꯨꯂꯤꯁꯇ ꯇꯥꯛ ꯂꯩꯔꯝꯃꯦꯗ ꯄꯨꯂꯤꯁꯇ ꯇꯥꯛꯑꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯐꯥꯔꯅꯤ ꯑꯁ ꯑꯗꯩꯗꯤ ꯄꯨꯂꯤꯁꯅ ꯀꯁꯇꯗꯤꯗ ꯌꯩꯔꯅꯤ ꯐꯨꯔꯅꯤ ꯀꯕꯔꯗ ꯐꯣꯇꯣ ꯍꯥꯞꯄꯅꯤ ꯑꯁ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯀꯣꯏꯖꯔꯤꯕ ꯑꯁ ꯂꯣꯏꯔꯦꯅ ꯕꯦꯆꯥꯁꯨ ꯆꯦꯟꯈ꯭ꯔꯅꯤ ꯑꯗꯒꯤ ꯗꯦꯕ ꯅꯪꯒꯤ ꯊꯣꯏꯆꯥꯁꯨ ꯆꯦꯟꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯕ ꯑꯁ ꯑꯃꯁꯤꯕꯨꯗꯤ ꯍꯥꯟꯅꯗꯒꯤ ꯄ꯭ꯔꯤꯌꯥꯗꯣ ꯃꯤꯅ ꯄꯨ ꯂꯩꯔꯝꯅꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯄꯨꯔꯥ ꯈꯕꯔꯗꯒ ꯌꯥꯎꯔꯒ ꯑꯁ ꯐꯦꯁꯕꯨꯛꯇꯒ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯐꯣꯇꯣꯒ ꯍꯥꯞꯄꯒ ꯑꯁ ꯂꯣꯏ ꯊꯥꯒꯠꯂꯒ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯑꯃꯨꯛꯇꯪ ꯉꯥꯏꯈꯣ ꯀꯩꯗꯧꯒꯦ ꯑꯩꯅ ꯈꯪꯕꯗ ꯄꯩꯁꯥ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯄꯤꯔꯛꯀꯗꯧ ꯃꯥꯜꯂꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯄꯩꯁా ꯍꯥꯏꯔꯗꯤ ꯄꯤꯔꯛꯀꯗꯧ ꯃꯥꯜꯂꯦꯗꯤ ꯏꯃꯨꯡꯗꯨꯅ ꯍꯥꯏꯁꯦ ꯑꯉꯥꯡꯗꯣ ꯃꯈꯣꯏꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯍꯜꯂꯛꯄ ꯃꯈꯣꯏꯅ ꯄꯥꯝꯕ ꯄꯩꯁꯥꯗꯣ ꯄꯤꯒꯦꯅ
ꯃꯣꯏ ꯁꯣꯠꯂꯧꯋꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨ ꯄꯩꯁꯥꯗꯨꯕꯨ ꯀꯃꯥꯏꯅ ꯄꯤꯅꯗꯣꯏꯅꯣꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯆꯠꯄ ꯇꯥꯔꯦꯗꯅ ꯐꯣꯟ ꯇꯧꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯦꯗꯣ ꯑꯃꯨꯛ ꯂꯪꯁꯜꯂꯒ ꯑꯦꯗ꯭ꯔꯦꯁꯇꯣ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦꯗꯅ ꯑꯁ ꯑꯦꯗ꯭ꯔꯦꯁꯇꯣ ꯑꯃꯨꯛ ꯄꯥꯔꯒ ꯄꯨꯂꯤꯁꯇꯣ ꯑꯃꯨꯛ ꯄꯤꯊꯣꯛꯑꯗꯤ ꯐꯣꯟ ꯂꯧꯅꯕꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯍꯥ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯂꯧꯅꯦꯅ ꯉꯥꯏ ꯂꯩꯔꯣ ꯃꯣꯏ ꯂꯥꯛꯀꯅꯦꯅ ꯍꯥꯏꯔꯒ ꯄꯨꯂꯤꯁ ꯑꯣꯏꯅ ꯗꯨꯔ ꯊꯧꯖꯜꯂꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯏꯔꯤ ꯑꯗꯨꯗꯤ ꯍꯦꯟꯅ ꯂꯨꯕ ꯑꯃ ꯂꯩꯔꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨ ꯂꯨꯕꯗꯤ ꯀꯩꯅꯣꯕ ꯀꯔꯤ ꯗꯁꯥꯃꯨꯛ ꯂꯩꯔꯒꯦ ꯑꯉꯥꯡꯁꯤ ꯉꯔꯥꯡꯗꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯗꯕꯅꯤ ꯍꯥꯏꯔꯤ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯑꯅꯥꯕ ꯍꯧꯔꯛꯀꯅꯤ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯑꯉꯥꯡꯁꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯗꯅ ꯁꯤꯗꯣꯛꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯗꯤ ꯑꯉꯥꯡ ꯐꯥꯕꯈꯛ ꯅꯠꯇꯅ ꯑꯉꯥꯡ ꯍꯥꯠꯄꯒꯤ ꯑꯁ ꯂꯣꯏꯔꯦꯗ꯭ꯔ ꯇꯧꯔꯤꯁꯦ ꯑꯉꯥꯡ ꯐꯥꯕꯒꯤ ꯃꯁꯥꯅ ꯃꯁꯤꯗ ꯀꯣꯝ ꯇꯧꯍꯜꯂꯒ ꯀꯥꯞꯄꯒꯤ ꯈꯣꯠꯄ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯑꯁ ꯀꯩꯅꯣ ꯄꯩꯁꯥ ꯄꯥꯏꯅꯕꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤꯕꯨ ꯗꯁꯥ ꯇꯥꯟꯅꯅꯕ ꯇꯧꯕ ꯆꯞ ꯃꯥꯟꯅꯔꯕ ꯇꯧꯔꯤꯁꯤꯕꯣ ꯅꯣꯏꯒꯤ ꯄ꯭ꯂꯥꯟꯁꯤ ꯄꯨꯔꯥ ꯐꯦꯜ ꯑꯣꯏꯔꯦꯗ ꯅꯣꯏꯒꯤ ꯄ꯭ꯂꯥꯟꯁꯤ ꯑꯝꯇ ꯉꯥꯏꯈꯣꯛꯀꯦꯗꯣꯏꯗꯦꯕ ꯀꯣꯛꯀꯥꯏꯁꯤ ꯄꯨꯡꯆꯤꯛꯁꯤ ꯑꯩꯈꯣꯏ ꯍꯨꯝꯒꯤ ꯀꯥꯟꯅꯍꯟꯕ ꯅꯠꯇ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯌꯥꯗ꯭ꯔꯥ ꯑꯉꯥꯡꯁꯦ ꯊꯥꯗꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯄꯩꯁꯥ ꯂꯧꯗ꯭ꯔꯁꯨ ꯇꯨꯃꯤꯟꯅ ꯑꯁ ꯉꯥꯏꯈꯣ ꯆꯥꯟꯁ ꯂꯩꯔꯤꯕꯇ ꯉꯥꯏꯈꯣꯁꯦ ꯉꯥꯏꯈꯣ ꯑꯝꯇ ꯑꯩꯅ ꯍꯧꯖꯤꯛ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯁꯦ ꯑꯇꯩ ꯅꯠꯇꯦ ꯑꯉꯥꯡꯁꯦ ꯑꯅꯥꯕ ꯍꯧꯖꯤꯜꯂꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗ ꯑꯩꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥ ꯉꯥꯡꯅꯕꯗ ꯇꯥꯕꯗ ꯑꯣꯛꯁꯤꯖꯦꯟ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨꯗꯤ ꯑꯣꯛꯁꯤꯖꯦꯟꯗꯤ ꯀꯥꯏꯗ ꯂꯧꯔꯗꯣꯏꯕ ꯉꯥꯏꯈꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯀꯣꯔꯣꯅꯥꯒꯤ ꯑꯣꯛꯁꯤꯖꯦꯟ ꯁꯥꯟꯕ ꯀꯝꯄꯦꯅꯤ ꯑꯃ ꯂꯩꯕꯅꯤ ꯃꯈꯣꯏꯗꯒꯤ ꯑꯅꯥꯕꯒꯤꯅꯤ ꯍꯥꯏꯔꯒ ꯇꯉꯥꯏꯐꯗꯅ ꯑꯩ ꯑꯣꯛꯁꯤꯖꯦꯟ ꯑꯃ ꯂꯧꯕ ꯉꯝꯃꯤ ꯑꯁ ꯑꯣꯛꯁꯤꯖꯦꯟꯗ ꯂꯧꯕꯗ ꯗꯤꯄꯣꯖꯤꯠ ꯂꯨꯄꯥ 15,000 ꯊꯝꯕꯅꯦ ꯀꯗꯥꯏꯗꯩꯅꯣ ꯅꯪ ꯂꯧꯗꯣꯏꯗꯨꯕꯣ ꯔꯦꯒꯨꯂꯦꯇꯔꯗ ꯂꯨꯄꯥ 9,000 ꯄꯤꯕꯅꯦ ꯑꯁ ꯀꯗꯥꯏꯗꯩꯅꯣꯕ ꯍꯧꯖꯤꯛꯐꯥꯎꯕ ꯀꯣꯡ ꯂꯥꯎꯔꯀꯥꯟꯁꯤꯗ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯄꯩꯁꯥ ꯈꯔ ꯄꯨꯂꯥꯛꯑꯅꯤ ꯑꯉꯥꯡꯁꯤꯒꯤ ꯑꯆꯥꯊꯛ ꯈꯔ ꯂꯩꯔꯦ ꯅꯈꯣꯏꯁꯨ ꯅꯈꯣꯏ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯗꯩꯅꯤ ꯈꯪꯗꯦ ꯀꯩꯅꯤ ꯈꯪꯗꯦ ꯑꯉꯝ ꯄꯩꯁꯥꯗꯣ ꯈꯔ ꯄꯨꯊꯣꯔꯛꯎ ꯄꯩꯁꯥꯗꯣ ꯐꯪꯉꯗꯤ ꯃꯣꯏ ꯄꯩꯁꯥꯗꯣ ꯍꯟꯖꯟꯕꯤꯒꯦ ꯍꯥꯏꯔ ꯂꯣꯏꯔꯦ ꯅꯪꯁꯨ ꯕꯦꯆꯥꯗ ꯍꯥꯏꯔꯣ ꯑꯗꯨꯒ ꯗꯦꯕ ꯅꯪꯁꯨ ꯊꯣꯏꯁꯥꯗ ꯍꯥꯏꯔꯣ ꯑꯁ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯂꯩꯕꯤꯌꯣꯅ ꯂꯤꯡ ꯊꯥꯖꯤꯜꯂꯛꯄꯩ ꯐꯨꯔꯤꯠꯐꯥꯎ ꯂꯩ ꯉꯝꯗ꯭ꯔꯤ ꯃꯣꯏꯗꯤ ꯄꯩꯁꯥ ꯄꯨꯗꯣꯔꯤꯕ ꯄꯩꯁꯥꯗꯣ ꯑꯃꯨꯛ ꯄꯤꯒꯦ ꯍꯥꯏꯌꯣ ꯄꯨꯟꯅ ꯐꯪꯉꯗꯤ ꯄꯤ ꯌꯥꯗ꯭ꯔꯣ ꯐꯪꯗꯣꯔꯤꯁꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯅꯦ ꯑꯁ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯃꯪꯂꯦꯝꯕ ꯅꯪꯁꯨ ꯕꯦꯆꯥꯗꯒꯤ ꯄꯩꯁꯥꯗꯣ ꯈꯤꯇꯪ ꯄꯨꯒꯦ ꯍꯥꯏꯔꯣ ꯒꯥꯔꯤꯁꯤ ꯇꯣꯡꯉ ꯅꯣꯏꯅꯤ ꯆꯠꯂꯨꯔꯣ ꯑꯉꯥꯡꯁꯤꯒ ꯑꯩꯒ ꯂꯩꯃꯤꯟꯅꯔꯝꯒꯦ ꯑꯗꯨꯒ ꯅꯈꯣꯏꯒ ꯂꯥꯛꯄꯒ ꯑꯩ ꯑꯣꯛꯁꯤꯖꯦꯟ ꯑꯃ ꯂꯧꯔꯒ ꯊꯝꯈꯤ ꯑꯉꯥꯡ ꯑꯁꯤ ꯍꯤꯡꯍꯟꯗ ꯌꯥꯗꯕꯅꯤ ꯑꯩꯈꯣই ꯃꯤ ꯍꯥꯠꯄ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯅꯕ ꯈꯤꯇꯪ ꯂꯧꯁꯦ ꯍꯥꯏꯕꯅꯤ ꯑꯗꯨꯁꯨ ꯑꯍꯦꯟꯕ ꯄꯥꯏꯕ ꯃꯤꯗꯒꯤ ꯃꯈꯣꯏꯗꯒꯤ ꯈꯔ ꯈꯛꯇꯪ ꯂꯧꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯑꯉꯥꯡ ꯑꯁꯤ ꯄꯨꯟꯁꯤ ꯀꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯇꯧ ꯑꯉꯥꯡ ꯑꯁꯤ ꯍꯤꯗꯥꯛ ꯒꯨꯂꯤꯁꯨ ꯐꯥꯔꯃꯥꯁꯤ ꯑꯃꯗ ꯍꯦꯛꯇ ꯐꯪꯗꯦ ꯍꯥꯏ ꯗꯣꯛꯇꯔ ꯇꯥꯟꯅꯔꯒ ꯍꯥꯔꯠꯀꯤ ꯍꯣꯁꯄꯤꯇꯥꯜ ꯂꯩꯕ ꯃꯌꯥꯗ ꯐꯪꯉꯦ ꯍꯥꯏ ꯍꯤꯗꯥꯛ ꯃꯃꯤꯡꯗꯨ ꯀꯔꯤ ꯀꯧꯋꯦ ꯍꯥꯏꯕꯗꯨ ꯈꯪꯗꯕꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯗꯤ ꯂꯩꯕꯗꯨꯅꯤ ꯑꯁ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯤ ꯑꯩꯈꯣꯏꯅꯤꯕꯨ ꯑꯃꯨꯛ ꯄꯩꯁꯥ ꯑꯃꯨꯛ ꯑꯁ ꯑꯁꯣꯝꯗ ꯍꯥꯏꯔꯨꯔꯒ ꯑꯃꯨꯛ ꯄꯤꯔꯛꯇꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯄꯤꯔꯛꯇꯕ ꯌꯥꯗꯦ ꯄꯤꯔꯛꯇꯗꯤ ꯗꯁꯥ ꯇꯥꯅꯤ ꯌꯨꯝꯗꯒꯤ ꯑꯔꯩꯕ ꯃꯥꯟꯁꯥ ꯕꯟꯗꯣꯞ ꯊꯝꯕꯅꯤ ꯈꯪꯗꯦ ꯌꯣꯟꯕꯅꯤ ꯈꯪꯗꯦ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯌꯨꯝꯗꯒꯤꯅꯦ ꯑꯍꯜ ꯂꯃꯟꯗꯒꯤ ꯍꯥꯏꯔꯒ ꯂꯧꯔꯛꯄꯅꯤ ꯈꯪꯗꯦ ꯄꯩꯁꯥ ꯄꯨꯔꯛꯇꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯑꯁ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯨ ꯇꯧꯗꯣꯔꯤꯕ ꯂꯤꯂꯥꯁꯨ ꯊꯦꯡꯈ꯭ꯔꯕꯅꯤ ꯅꯈꯣꯏꯅꯤꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯑꯉꯥꯡꯅ ꯑꯅꯥꯕ ꯍꯧꯖꯤꯜꯂꯗꯤꯅꯦ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯗꯣꯡꯊꯤꯅꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗꯤ ꯆꯦꯗꯤ ꯊꯥꯗꯔꯝꯃꯅꯤ ꯆꯦꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏ ꯄꯥꯔꯝꯃꯅꯤ ꯑꯩ ꯃꯊꯪꯗ ꯃꯈꯣꯏ ꯏꯃꯨꯡꯗ ꯆꯠꯂ ꯀꯔꯤ ꯐꯤꯕꯝ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯑꯃꯨꯛ ꯌꯦꯡꯈꯤ ꯑꯗꯨꯒ ꯍꯟꯗꯛꯃꯨꯛ ꯆꯠꯄꯗꯗꯤ ꯄꯨꯂꯤꯁꯇ ꯆꯦꯗꯨ ꯄꯤꯈ꯭ꯔꯕ꯭ꯔꯥ ꯄꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯇꯣꯛꯑꯒ ꯄꯤꯗꯦ ꯍꯥꯏꯕ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯊꯥꯔꯗꯧ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯒꯤ ꯃꯐꯝꯗ ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯀꯅꯥꯃꯠꯇ ꯌꯥꯎꯗꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃ ꯄꯨꯔꯒ ꯂꯥꯛꯎ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨꯒ ꯄꯩꯁꯥꯒ ꯑꯣꯟꯅꯁꯤ ꯍꯥꯏꯒꯗꯕ ꯄꯨꯂꯤꯁꯇ ꯇꯥꯛꯂꯕꯗꯤ ꯑꯉꯥꯡ ꯑꯗꯨ ꯈꯨꯗꯛꯇ ꯍꯥꯠꯂꯒ ꯑꯩꯈꯣꯏ ꯍꯨꯟꯗꯣꯛꯂꯝꯒꯅꯤ ꯍꯥꯏꯒ ꯃꯗꯨꯒꯤ ꯄ꯭ꯂꯥꯟ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤ ꯑꯗꯨꯒꯅꯦ ꯅꯈꯣꯏꯅ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯁꯦ ꯒꯥꯔꯤꯁꯤ ꯄꯥꯏꯈ꯭ꯔꯣ ꯑꯩ ꯑꯉꯥꯡꯗꯣ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯝꯈꯤ ꯆꯠꯂꯣ ꯄꯩꯁꯥ ꯄꯨꯗꯅ ꯂꯥꯛꯄ ꯌꯥꯔꯣꯏꯀꯣ ꯑꯁ ꯀꯔꯤꯅꯣ ꯇꯧꯗꯣꯔꯤꯁꯦ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯃꯤ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯉꯥꯡ ꯂꯩꯔꯅꯣ ꯆꯠꯂꯣ ꯈꯔ ꯊꯨꯅ ꯑꯁ ꯊꯣꯔꯁꯦ ꯗꯦꯕ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣꯅꯦ ꯇꯧꯗꯣꯏꯁꯦ पैसा तानबने तौरी पैसा तोनब चप मानदौरी तौरी चल बुङो से चसे नचिन हांदोकसे से नंगी चानब खर पोरेसे से कई खर सासलोसे अंका आई बुङो कौदिए आई थोई थोई कौवे ओ थोई थोई से ची सासलोसे सिना तरबुजनी से नंगना चाबा याबा यादबा आई करिनोम त खंगदे अखोइना तौरिसे तौदा यादबगी तौरिनी नंगबुने फुगे चैगे नंग हाटकेना तौबा नतेको अखोइबु वारोबा यादे अदुगने सिदा लेरिबा अंकल अहुमसे
ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯋꯥꯕ ꯄꯤꯔꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯈꯩꯅꯤ ꯑꯩꯈꯣꯏ ꯌꯥꯗꯣꯏꯅꯤ ꯑꯗꯣ ꯅꯪꯗꯤ ꯑꯌꯨꯛꯇꯁꯨ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯏ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯍꯤꯗꯥꯛ ꯒꯨꯂꯤꯗꯤ ꯂꯩꯇ꯭ꯔꯦ ꯅꯪ ꯑꯅꯥꯕ ꯍꯧꯔꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯅꯤ ꯍꯥ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯑꯪꯀꯜ ꯍꯣꯏ ꯁꯤꯗꯗꯤ ꯑꯣꯛꯁꯤꯖꯦꯟꯁꯨ ꯂꯩꯇꯦ ꯑꯩ ꯑꯅꯥꯕ ꯍꯧꯔꯗꯤ ꯑꯣꯛꯁꯤꯖꯦꯟ ꯎꯞꯄꯅꯤ ꯑꯣꯛꯁꯤꯖꯦꯟ ꯀꯗꯥꯏꯗꯒꯤ ꯑꯣꯛꯁꯤꯖꯦꯟ ꯂꯧꯔꯨꯅꯤ ꯇꯧꯔꯤꯁꯤ ꯑꯗꯣ ꯁꯦ ꯑꯩꯈꯣꯏꯅꯦ ꯅꯣꯏꯒꯤ ꯏꯃꯨꯡꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯇꯧꯔꯤ ꯅꯣꯏꯗ ꯄꯩꯁꯥ ꯈꯤꯇ ꯄꯤꯌꯨ ꯍꯥꯏꯗꯅ ꯅꯣꯏꯒꯤꯗꯤ ꯄꯩꯁꯥꯗꯨ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅꯅꯦ ꯄꯩꯁꯥꯗꯨ ꯈꯔ ꯍꯦꯛ ꯐꯪꯕꯒ ꯅꯪꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯨ ꯁꯤꯟꯅꯗꯧꯔꯕꯅꯤꯀꯣ ꯑꯗꯣ ꯅꯪꯉꯣꯟꯗꯅꯦ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯐꯨꯗꯦ ꯀꯔꯤꯝꯇ ꯆꯩꯗꯦꯀꯣ ꯅꯪ ꯇꯉꯥꯏ ꯐꯗꯅ ꯅꯪ ꯅꯥꯟꯊꯣꯛꯈꯤꯅꯦꯅ ꯁꯤ ꯄꯨꯟꯕ ꯅꯆꯤꯟꯗ ꯂꯥꯎꯅꯦꯅ ꯃꯦꯟꯖꯟꯕ ꯈꯛꯇꯅꯤꯀꯣ ꯅꯪ ꯀꯔꯤꯝꯇ ꯁꯣꯏꯕ ꯌꯥꯗꯦ ꯁꯤ ꯆꯥꯎꯁꯦ ꯁꯤ ꯇꯔꯕꯨꯁꯁꯤ ꯆꯥꯎꯁꯦ ꯍꯣꯏ ꯑꯪꯀꯜ ꯆꯥꯁꯜꯂꯨ ꯑꯣ ꯂꯥꯝꯃꯕꯅꯤꯅ ꯀꯌꯥꯗ ꯍꯥꯎꯅ ꯆꯥꯔꯤꯕꯅꯣꯅꯦ ꯁꯦ ꯑꯗꯨ ꯂꯣꯏꯔꯗꯤꯅꯦ ꯁꯤ ꯄꯥꯄꯔꯅꯤ ꯅꯪ ꯁꯤ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯍꯣꯏ ꯑꯪꯀꯜ ꯑꯩ ꯆꯥꯒꯦ ꯁꯦ ꯀꯌꯥꯗ ꯍꯥꯎꯅ ꯆꯥꯈ꯭ꯔꯕꯅꯣ ꯄꯨꯄꯨꯅꯤ ꯇꯧꯔꯤ ꯊꯕꯛꯁꯦ ꯁꯦ ꯏꯁꯤꯡ ꯊꯛꯆꯜꯂꯨꯁꯦ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯪꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯩ ꯂꯣꯏꯅ ꯂꯧꯔꯒꯦꯀꯣ ꯑꯗꯣ ꯅꯪ ꯑꯩꯈꯣꯏ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯈꯣꯏꯁꯤ ꯗꯁꯥ ꯑꯃ ꯇꯥꯗꯅ ꯇꯧꯔꯤꯅꯤ ꯈꯨꯗꯣꯡ ꯆꯥꯗꯕꯗꯒꯤꯅꯤꯀꯣ ꯑꯪꯀꯜ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨꯀꯣ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯒꯅꯨꯀꯣ ꯑꯪꯀꯜ ꯀꯔꯤ ꯍꯥꯠꯀꯗꯣꯏꯅꯣ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯐꯨꯔꯣꯏ ꯀꯔꯤꯃꯠꯇ ꯍꯥꯠꯂꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯅꯣꯏ ꯑꯪꯀꯜ ꯑꯍꯨꯝꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅꯅꯦ ꯅꯪꯕꯨ ꯉꯥꯛꯀꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯕꯒꯤꯅꯦꯕ ꯑꯩꯈꯣꯏꯅꯦ ꯗꯥꯎꯕ ꯌꯥꯗꯕꯒꯤꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯅꯪꯒꯤ ꯍꯥꯛꯇꯛꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯑꯣꯏꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦꯕꯀꯣ ꯅꯪ ꯋꯥꯔꯧꯕ ꯌꯥꯗꯦ ꯎꯄꯥꯏ ꯂꯩꯇꯕ ꯑꯩꯈꯣꯏ ꯄꯥꯏꯆꯦꯛ ꯂꯩꯃꯟꯗꯕꯗꯒꯤꯅꯤ ꯇꯧꯔꯤꯁꯤ ꯅꯪꯕꯨꯅꯦ ꯅꯨꯡꯁꯤꯗꯕꯒꯤ ꯅꯪ ꯍꯥꯠꯀꯦꯅ ꯇꯧꯕ ꯅꯠꯇꯦꯕ ꯅꯪ ꯐꯥꯖꯟꯗ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏ ꯄꯩꯁꯥꯁꯦ ꯐꯪꯗꯧ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅꯅꯤꯀꯣ ꯅꯪꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯣꯏꯒꯤ ꯏꯃꯥ ꯕꯕꯥꯗ ꯑꯩꯈꯣꯏ ꯁꯤꯟꯅꯒꯗꯣꯏꯅꯤ ꯊꯦꯡꯛ ꯌꯨ ꯑꯪꯀꯜ Come. 정신아. 빨리 자. 너. Sir, 먹고 이제 로이는 레네 sir. 그리 바울에게 정신아. 바보. 이봉아. 너 거의 락리. 로션. 호주 바보 그리 바. Sir, 그리 뭐 바보 못 레이트. ꯑꯩꯈꯣꯏꯗ ꯐꯣꯟ ꯀꯣꯜꯅ ꯆꯤꯡꯕ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯅꯈꯣꯏꯒꯤ ꯐꯣꯟ ꯀꯣꯜ ꯑꯩꯈꯣꯏꯅ ꯁꯔꯚꯤꯂꯦꯟꯁꯇ ꯊꯝꯕꯅꯤ ꯐꯣꯟ ꯂꯥꯛꯈꯤꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯖꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯐꯝꯁꯤꯗ ꯑꯗꯣꯝꯅ ꯆꯤꯡꯅꯕ ꯏꯃꯨꯡ ꯃꯅꯨꯡꯒ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯅꯠꯇ꯭ꯔꯒ ꯂꯧ ꯏꯪꯈꯣꯜꯒ ꯑꯗꯣꯝꯒꯤ ꯕꯤꯖꯤꯅꯦꯁꯀ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯗꯣꯝꯒ ꯈꯟꯅ ꯆꯩꯅꯕ ꯌꯦꯛꯅꯕ ꯂꯩꯈꯤꯕꯁꯤꯡꯗꯤ ꯁꯔ ꯑꯗꯨꯒꯨꯝꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯁꯔ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥꯒꯨꯝꯕꯇ ꯈꯟꯅꯗꯦ ꯑꯩꯒ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯠꯇꯒ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯇꯦ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇꯁꯨ ꯑꯩꯒ ꯌꯦꯡꯊꯤꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯔꯣꯁꯟ ꯍꯧꯖꯤꯛ ꯂꯨꯔꯤꯕ ꯋꯥꯐꯝꯁꯤ ꯏꯃꯨꯡ ꯑꯁꯤꯗ ꯐꯣꯟ ꯀꯣꯜꯁꯨ ꯇꯧꯔꯛꯇꯦ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯏꯆꯥ ꯐꯥꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯏꯃꯨꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯔꯤꯚꯦꯟꯁ ꯑꯃꯈꯛ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤꯕꯨ anyway ꯃꯗꯨꯃꯛ ꯊꯣꯛꯇꯕꯗꯤ ꯑꯣꯏꯁꯅꯨ ꯏꯃꯨꯡ ꯑꯁꯤꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯅꯅꯕꯒꯤꯗꯃꯛ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯁꯔ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯑꯃꯠꯇ ꯂꯩꯇꯦ ꯁꯔ ꯀꯩꯅꯣ ꯀꯥꯃꯩ ꯁꯔ ꯁꯤꯗꯩꯗ ꯆꯦ ꯑꯃ ꯇꯥꯔꯦ ꯁꯔ ꯀꯔꯤ ꯆꯦ ꯁꯔ ꯁꯤꯗ ꯆꯦ ꯑꯃ ꯂꯩꯔꯝꯃꯦ ꯁꯔ ꯁꯤꯒꯤ ꯆꯦꯁꯤꯗꯤ ꯉꯥꯏꯈꯣꯅꯦ ꯁꯔ ꯁꯤꯗꯤ ꯀꯔꯤꯅꯣ ꯗꯤꯃꯥꯟ ꯇꯧꯕ ꯃꯥꯜꯂꯤꯅꯦ ꯁꯔ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯀꯥꯃꯩ ꯑꯉꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩ ꯑꯉꯥꯡ ꯑꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯄꯥꯝꯂꯕꯗꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯇꯥꯛꯂꯒꯗꯤ ꯑꯉꯥꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯒꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯌꯥꯕꯤꯔꯒꯗꯤ ꯑꯗꯣꯝꯒꯤ ꯏꯆꯥ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁꯤꯟꯅꯖꯒꯅꯤ ꯄꯩꯁꯥ ꯊꯤꯜꯂꯛꯀꯗꯕ ꯃꯐꯝ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯑꯃꯨꯛ ꯈꯪꯍꯜꯂꯛꯀꯅꯤ ꯄꯨꯂꯤꯁꯇ ꯇꯥꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ
mathang paisa thilkadabagi chero soidani yonjarakani oh adudi imung asida se yoholapa soidana mu lakadaw yamna singba kangun phone call da phone toroklabadi makhogi location natraga makhogi leifam police na khangkini aduga makhogi khungu line liki gina haiduna makhoi khal aduga Roshan yum asida CM langsilakpada adomna khangbiram dabase hoi thongan wangmadagi CSC langsilakporambe natraga adom khangdringedi yum asida mi laga mina thilamba thadaram boramse amoire CSC phone gumna message sarakpa yabdi nati mapam asida CA taram libisinadi kidnapper singdo adongi yumgi akoibada swaida la ami haibasi masina ma eksena tai ningsingbiyo pamu mapam asida mitop aduga kana la ambalegi ibungo mitopti thoina la ambadi leitena pamu ningsingbiyo adongi imung sida toleba thodosi matangda kerole kai mi singna awa ana hangbadi soidana la pirangani khal ibungo adubudi lekai gi mi kharadi la am awana hangbala ko mi singdugi manungda mafam asida se thadaram baye natraga gate phawbudang kidnapper singi manungda ama ni laga adomna khulasanu parasanu haina gate ki wangmodagi langsilamboramase maram kya thongna lekri pabu ningsingbi lakiba mi sing adugi manungda masak khangdaba aduga thokkiba thodo sigi matangda ka hena khangningba hangningba hairakkiba kana di yoki ibungo la amba khudimakti ayamana thodo sigi matangda nungai tabagi hanglamba ngaktani bu airi kari haigedabna ningsingba bu thoktreni bu babung kidnapper si mafam asida la ami haibasidi imung manungna khangbi maramdi CSC lapna kilometer ama lapna leiraga langakpa yabanati adongi yum phawba natraga adongi thongan phawbadi kidnapper sing lakre haibasini kanana khangani imung manungi awaba hanglaga imung manung asina kari tawribagi kari khongthang kari thabak police ka tanaribagi kari tawribagi haibadu khangtoga makhoi gi plan hongdo hongjin tawkibasu kanana khangba ngamba fattabadi khandaba yadabari babu adongi kerole kai gi lakiba mi singa du pabunu khangdaba mi jingnaba kana leki hibungo kana gumba amata di leite la amba haibadu aina khangba ngaktani ngarang isunupaga aina sanaba thokpada lampakta wari sanaba ngangdusu akoi swagi makharongge ngangsingi hai aduga masu ngasi laga kari kamdore haina hanglamba khaktani adudi ngarangi wari sanaba haibasi lampakta wari sanaba nupa pakhang masadu mafam asida lami haiba lami mahak kari no kamdoro bagi haidana hangami pabung adudi madi kerole kaistigi masak amna muna khangba pabungna aina di yamna thoina khangdi mana di khangba makhale kaigi sajogi masanu pani haidana hairam adudi makhale kaigi sajogi haisi pabung adugi address ti khangbi banatra address pudi khangi bungo adubu makhale kaigi somda leibasidi ꯑꯩꯈꯣꯏꯒ ꯀꯥ ꯍꯦꯟꯅꯗꯤ ꯂꯣꯏꯅꯕ ꯈꯔ ꯂꯣꯟꯗꯤꯟꯅꯕꯗꯤ ꯋꯥꯠꯂꯤ ꯃꯈꯣꯏꯅꯕꯨꯗꯤ ꯑꯩꯈꯣꯏꯕꯨ ꯄꯪꯈꯪ ꯈꯪꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯃꯗꯨ ꯈꯪꯕ ꯍꯦꯛ ꯋꯥꯠꯄꯁꯨ ꯌꯥꯎꯏ ꯏꯕꯨꯡꯉꯣ ꯐꯔꯦ ꯄꯥꯎ ꯃꯍꯥꯛꯀꯤ ꯑꯦꯗ꯭ꯔꯦꯁꯇꯨ ꯑꯩꯈꯣꯏꯗ ꯑꯝꯇ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯌꯦꯡꯁꯤꯟꯗꯕ ꯌꯥꯗꯦ ꯍꯣꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯑꯋꯥ ꯑꯅꯥ ꯍꯪꯕ ꯂꯥꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯀꯅꯥꯅ ꯈꯟꯒꯤ ꯄꯥꯎ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯌꯥꯔꯒꯗꯤ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯗ ꯃꯔꯣꯜ ꯑꯃ ꯄꯤꯕꯤꯌꯨ ꯃꯔꯨꯑꯣꯏꯅ ꯅꯍꯥꯁꯤꯡꯒꯤ ꯉꯥꯛꯇ ꯑꯣꯏꯅ ꯄꯤꯕꯤꯌꯨ ahal lamangi nataba nahasinggi ngakta aikoi imungsing adu de chalaga karigumba kharadi khoi thijana bataki ibungo awana hangba lakpa mising adubu aikoi na mu police thajale haidana aikoi da mu nungai taba babung karimuda khanbiru adong imung da thadaram liba CSC adong imung manung da awaba hangba laklaga thadaram basik oram labadi kamdawai adongi isugi punsiga kairo lekai na adom da lana lokhibaga karamani hena phabu adongi isugi punsi kan mata adorabadi aikoi kariguma khari tawdai madu punamagdo police na investigation manung sana tokibini haina makhana lobuse kaisu kani alike babu aduga ngasi ayuktagi mafam asida imung manung gi awaba hangba lakibasing adu maroina nahasingi addressing adu aikoi da loina pibiu aduga aikoi makha tana thijana phona jaki ondorge kamai dorge sabudi kharaga pore adu kamai tawjayno makha tabasibo makha taba haibabu imung odu koina thadari edu makoina parabra natraga police ta makoina takhrazala maduna koina khangadasi aigi akhoi thabak bera ka do manjaleda imung manungduna tok police ta muk jedu pisaluro
ꯕꯦꯔꯥ ꯀꯥꯗꯧ ꯃꯥꯜꯂꯦꯗ ꯊꯕꯛꯁꯦ ꯏꯔꯦꯝ ꯂꯦꯝꯅ ꯑꯉꯥꯡꯁꯦ ꯃꯣꯏ ꯊꯣꯡꯒꯥꯟ ꯃꯌꯥꯗꯨꯗ ꯀꯩꯅꯣ ꯊꯥꯗꯣꯛꯑꯝꯃ ꯇꯣꯛꯑꯁꯤꯔꯥ ꯑꯩꯗꯤ ꯁꯨꯝ ꯇꯟꯖꯜꯂꯦꯕ ꯑꯁꯦꯡꯕ ꯍꯧꯖꯤꯛꯇꯤ ꯊꯥꯡꯖꯜꯂꯨꯔꯕꯅꯤꯅ ꯃꯗꯨꯒꯤ ꯈꯣꯡꯊꯥꯡꯗꯣ ꯌꯥꯔꯔꯣꯏ ꯑꯃ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯌꯨꯝꯗ ꯌꯧꯍꯟꯗꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨ ꯂꯥꯁ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯗ ꯆꯠꯂꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯈꯪꯅꯅꯕ ꯍꯣꯠꯅꯁꯤ ꯑꯁ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯊꯕꯛꯁꯦ हुरानबदी पांबा हुरानबदी हेतब तौरीसे थबकसिबु तौनेना कोइना चंगसलिबो खोंथांगे अस कदाइदगिनोदा कोइ हुमना खलुरिबजे तौरी थबकसिगबा अतैम चाद्रेदा सिबु सि लौरई पैसाजे ओंगसे होरेन कमाइ तौदेनो सिबु चे हायेंग मु थौगलअनी कदाइदिनो सि फेलो रें खलो अस थौरी याला सि फिल्मदा लेरे तौरीसे नंगिदि कमाइ तौरबा एगिजु पोरेने ज्ञान मान तादेदा तौरीसे कदाइ पिरोसे पैसा पिरो lupa lising mga kata nang ini kaya as mai di mga ni ay di si tadi at sila rin as si di oxygen lobi bisa mo ko na di kamay to nito siya angang sige pun si di kan daya daw ni mahal si hore na fat ako jalen kalo angang sila bag tida si do kren kalo as madu da koy hungi takta tado ito madu ni kali si nasi taga la to kredine mohi awaba hangjanaraga imungduda kari kari no khangtorke tawbani adagidi sieda jingkhong asige resi irage heta piramage na tawbani kayo asiang hangji lo ko begen tawri lo changham tiang silo ai toi kala ai han ware ka oxygen as kaino hajibo kadai de oxygen no tawde jibo kamai tawde no batawri jibo 사이다리 노이 좀 잘 먹고 sakhibido mit targa le kani no batong dujibo ai oxygen do lorbuda kamai tongni yaroche oxygen do somai torse angang su no purgane hospital de admission to sala jeba as kadai ligi be sano le tringi do hospital de mit to dujibo se nangodagi be sakharasine aduga nangna porok tarisine ingonda leba kharasine torga hospital da police lo adugane angang si pun si kana ba tawse lo si kamai na koi hung gari se kamai tung deno angang si gidi mari ni kamai tung deno ba si angang si pamboi la koi thangboi da tawse lo se ekta thorga da chana ba tawse angang si lo ko chung jele mi lo mi ko changre si bera ka ni lo thu ka tu se lo mi no lo thorse tawni se angang si kana ba si Come. ¿Cómo no? Mi libro, Couto. Punisher. Mi libro. Kay police lai ye. Mi le di mapana mo to topiro. Sir, kari. Si yuma si gorobagi. Mani sir. Ay gorobagi maya mani sir. Goroba libra. Ma leiti. Ma chatuki. Kadai waidano mana salisibo ngasi numit nini muk sura mali yumda leiti amana ba de ba ko bomuga mangle ba ko bonga moi humsi paparaga koi chat ba adudi yumda ka hena leita ba koi chat ba nisa pusa karan turan aduga lekai da thodo wa thok thok mi oi jalo sir adugumba di thoina tawdi suba nomba di ka hena ti tawdre yumda sum panglei leiba adu ka hena ngoksan ba aduga lekai da phatanung da to adugumadi natti sa adudi makoi gi phone number di ya sir ekoi gi now gorobogi di sida lei santos phone number loksal finish pare adudi kari gu mahala ga di aikoina wari mata sana si hadana hangami hadana mo da tambi sir kari matang gi oibirabano aikoi adum haijagi mabu phone da korga 스테이션도 보러 와주 부저렇게 까리슈나테 안강 아무카 겟냅 떠오키버기 와리다 마학티 우호위 해보고 아두가 막거이 강물 한게 떠고 파니사 아이 소이들 뭔데 뽀피저키 얌농아 저래도 아이코이 아묵 잖아 버떡시 파니사 잖아 버떡시 라오사 서 그리노 이몽가 시길에 호부 юм레이 그레이시가 하야디 서 양농아에 파브리 오이데 서 अदु करिनो मराउनो पादना थबक सुदे खोते हाय दुगदि सर थबक सिदा मा याउ जाला सर
Gamay, diyan tadi. Ang batare. Santos magi location. Angang phaba numit aduda lampak aduda location oibata natna tai karai do gyong. Adu hariba number aduma Roshan gi imungda ayukta awana hangame haibadu da location oiba number sing aduga matching oibrem. Lai lakte khangna. Adu hoji na ma kadai dele. Madu gi location thina monasi. Panisha. Chana badoksi. Gari thoro gamai. Nako phone malai. Muhi ni. Hello Muhi, kari lere. Sir, Tijan Jarapagi Matungina, Paul Makalazari. Muhi, Paul do ko hayo. Yamna koi thong hagen. Sir, Maduri Machine, how's your hospital? The Angang Heart Nava Pukala Pussing Manunda, Ying Jabada Jusiksi, private hospital Amada, Mio in Naha Onkana, Angang Amkakula Pushala Pugi Paul, Equitazer, hospital attendance the Pauxi, Equita Pyramid. Mapamadu de Queen Sanchilagi Mumatamna, High Musing of the hospital to get away with the Udri. Adubu, Angang do admission Toruga, hospital to the Gimakoi Home Sien Crabra Hibuduni, Adubu Ribo from the Sir, Angang to Gimasaki, Aina Kanjadravanina, Angang to Mankiva, Toy Hibudu Odibra, Natraga, Atopo Odibra Hibududi, Aidi Kanjadrisar, Adubu, hospital Amadi, Madugi location do, I share Toxa Cravani, sir, Madu the Sapira, sir, Makoibu, Amutang Sin Birabadi, sir. Mohi, Nangi Pausi, Yamna Pabapon, Manatsa Pigin, Karim to War, Aduga, Handaki Matang sin to hold we are bring. Funny, sir, the Jam Nungajari, sir. I Tamzari, a location share Toxa Cravani, Osikamuti, sir. Paremohi, sir, Karigo, sir, Gamay. I couldn't tell you see where I'm going to Tazaba. Private hospital am at the heart naba, Ngangama, Mio of Nupukalame. Admission Torme. By Sakare admission Torgatamaga, Makoi whom the hospital do the labor ude. Anyway, Makoina was a kung of the hospital with the Kung of the Amore. Hospital location of the Macom sitting on the shelter. Chanabatosh. Muhina Piraliva Pawsina. Angang of the Sweden of Gate for Monsieur. I question about Carito. Pangnisha. When Kalibu Tabak, doing a failure. Punama, my tear. Angang Sigipun Sikanbadi, I couldn't sweat in a color. I couldn't see Kaito. I call him upon Masidagi, Jen Kibasuar. Adabo, I did jailer. Kaino Hidubo. Solid you couldn't pull up Sasigano. Sidamukedo Jainova. Ay, Angangas in a Pagalaga, Mamma Pagama Pamas the Haran Sakibito. Madu Udriba Pova. I hospital Sitador. I must see him at the Makubi Ying Dunalagan. As adore it, I quite Ira line of Parkran, Canada Sasilo. A queen and knee, a queen and natty hebdo, was a country incident. No, Sasilo. Was it another Pusica later? A quick Yago Shapunamo, deposit Cartorme. Wherein Halega Makato Gabdo, Sirigiti, Makogi Mungduda, no Queen Sato, Aduki Hospital to the Hopani Island, see him at Tadamasilo. Sasilo, Modoniar. Police Sweden Makako Congoliacan. Can I give police the Congoliacano? A queen in a Kamai Congoinova. Sweden a Kangani, Kang the Viara. Adugi Sharok. I quay. Anganga Sinera. Masapagal and the Mamma Pagas at Kibito. Adu Paul with the kitchen at Dravadine. I quit 2 minutes of latocracy. Adu Anganga Sinagan directly of poverty. I give my promise it had to National. Nangisi can't hang away one. Sidagi Karigo Kankravadi, a quay umse. Is it Mangadini? I question the giddy, no being yab the Harun. No people on a quick minded in Sisalacodin. People couldn't know Quibu, took a charcadova. Angang kidnapped over, ran some get them up. Masagi Ujaba, Kragid Maidana, I could mean Nanga the Ribanine. Yare, Madupunamoto, Nangarsa. I give up from Masida, Linden at the Mogleran. Deva, Nangaricale. Maniadron in a craton. Mafamasida, I could leave it out. Paredity. No need to live keep it on. I shall live. And I should have put you forward. I could let us. Pare. Come away. Panisha. Santos. Sir. Makogi attended the Angang the Suman have letter. Sir. I know photo targeting with the Sumi Harry. Angang to Harry. How the Angandu, sir, out of danger. Adu, sir, a mark 3 minutes. Mamma Padi Popirometro. Sir, Mamma Passio Solanis. Adu the no, Mokoi security camera. CCTV sanction. Punisher.
ino kenom tai sir habi sir hospital asigi hoji live footage habidi na koi CCTV gi footage ekoi pungkhai mu ki mamang digina hoji phau gi am tiang jaki sir yani sir sir si yani songi de siam da sir secret sautul ako nupi tarto nupi nati nupi lebe jaga tharakan nupa leba nupa ahum punsinaraga lebe jaga yo sir sida si garden mala to mo ahum phamuga lebam dile chingchalo kitang chingchalo yengi sir si mongare sidigi hene ya dres okay santos podo sir sile sai me amadi lo ko 시기 마삭시가 시들레리 시기디 고로 바지만로 sir 마한티 말리 sir 기당 블러드 샷 파시다 anyway 가레노 호직 밤돌레 플랍 상창절 마파문도 quick 걸토지로 아이봉 타그서리 파니셔 로 자스로 카트로 사람 호글가 무 에코 오디가 무시엔 크레디 까마이 토니 sir 노미네 카파 야글 sir 가마이 시디 호스피탈 마두 야르고 파니셔 sir 호직 그 스텔리 호보 홈도 레름드리 sir Christ kraba Christ kreo sir ka manung do mukjanga ga sir angang do mo hat bugi manung do mukjanga madi kamai dong ni sir come on quick kartro ka manung do sangslo pani sir la kartro ne sangslo pani 그리는 모이나 mukjanga ga mu o pa mu sadan leram dana ne sir yaro madu yaro hojikti haigi su pangledana isu karisu tawdredana 영어로산 영어 시원하네 시원한 산비드나 뭐 펌마시다 마택도 가이드는 방해드나 영어네 호스피탈다 항무다 뭐 코이 북지엔 저러고 홈나 앙앙아 시부 호스피탈라 시도 보라미 하이브도 영어드나 그야도는 내 거기 라이브시 파크라고 너네 뭐 안칼라 홈도 뭐 코이나 뭐 펌시다 보람드라디 아이디 라이브 티랑거니에 뽀뽀 하이 그리기 라이브 티가되게 타이봉 마부 셴비바나 뿌나 먹간 비리바니네 뿌나 먹 로산 시대기디 이슈세 람팍다가 부톡바 야드레 시대기디 제네 쇼부 용도 세나라가 레이라가다바 마네 핵 마사간디바 포바네 코이네 제네 세나라가 레이라가다바니고 바봉 쇼네 코이기다 막 신비락라바네 시대기에 나 바보까지 술리트리고 아무튼 장지럽게 봐 이봉어 난 마파마 시대쇼 나 아바 항발라 이브라 바보 안까 그리노 토이토이 낭부 안칼 시마삭 항부라네 바보 안칼 마코야 니시가 angkala maga makoy humnani ay punchi kan birei do ha nakoy na isugi punchi kan birei ba karino ni haisibo lampakta maga wari sanaringeda mioi ani na pukibani aduga nongalaga sumadi nangi maramda hangbala ibanine aduga hausik so mo mafam asida babong madugida ma karisu wabiro makoy asini adongi 이쇼누파 파드너 보리거든 하 그리노니 하리시보 그리노니 이봉어 하리시보 좀브라 하 너코이니 쇼누파보 파르가 탐브라이세 하 마니 바봉 에코이 홈나 아동기 쇼부 파드너 탐브 그리기 하 너코이드 그리기 아이기 쇼나 그리란 키버기 에코이기 이몽나 너코이드 그리란 키버기 바봉 에코이부 푸비유 제비유 에코이기 타와이 로게 하르브 슬로비유 adugo babong aikoi mafam asidagi kariguma mata chenjaro aduga chendi haina su khankidi thoina pharaga mapu mabenga mama mapaga harauna mafam asidagi chatkibado madu phobnang di yengjage haiduna aikoi yom mafam asida do bakleirokni aikoi yamna ran khre babong kunama aikoi no wakan tenbadagi thokkiba ngak ai sena na thwai do mangning dildine sena 미기 마차노 빠지 파절가 타마가 까리노브노 코인 칼리도 시에데 루파 크로라 마가
lupa crore ma gaisibu hekta pangpi de piya sudi suningdana ha sudi suningdana loina mak nakoi hungi nayumda nakoi history loi thiro bani suningdaba nonga nagi numita bo gari masa ma torga nakoi hum napsalaga chalaga koi besatba chaba thakba aduga phajaba nu piri pamba narandi thoktaba nathundi gongong lawba thabakti suningdaba humangdi taningdaba aduga plan torga ina kera khun me imung sigi anga ngasi phajalaga thamaga lupa crore ma demand torga imung aduda noi sense loge aduga nungai na lege sine bana koin adudagi ahlasiga nanga wari sana don leiba aduga mokoi ni na anga ngasi phadana pukiba aduga nongalaga na yum aduda laga anga adu kari hidak sai kari tawi kari sijanagani nakoina pura ma hangtoktana aduga mafam aduda si thadara maga chakkiba nangi address na yumda chalaga nang kanano haibido munna hanguraba aduga nakoi anishu mafam asida nakoina lengdan leiramase yamna fare sir madugi dama ꯑꯩꯈꯣꯏꯕꯨ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯙꯟꯗꯤ ꯄꯤꯕꯤꯌꯨ ꯁꯔ ꯁꯔꯅ ꯍꯥꯏꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕꯅꯤ ꯁꯔ ꯑꯩꯈꯣꯏ ꯂꯥꯏꯕꯛꯇ ꯂꯥꯏꯔꯕ ꯍꯥꯏꯕ ꯏꯃꯨꯡ ꯑꯗꯨꯗ ꯄꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯃꯝꯃꯦ ꯂꯥꯏꯔꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯆꯨꯝꯃꯦ ꯁꯔ ꯃꯤꯒꯤ ꯃꯆꯥ ꯐꯖꯕ ꯎꯔꯒ ꯄꯥꯝꯃꯦ ꯐꯖꯕ ꯐꯤꯔꯣꯜ ꯐꯖꯕ ꯒꯥꯔꯤ ꯂꯟ ꯊꯨꯝꯕꯨ ꯄꯥꯝꯗꯕ ꯀꯅꯥ ꯂꯩꯕꯒꯦ ꯆꯨꯝꯃꯦ ꯁꯔ ꯍꯨꯃꯥꯡꯗꯤ ꯇꯥꯅꯤꯡꯗꯦ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯦ ꯑꯍꯥꯎꯕꯗꯤ ꯆꯥꯅꯤꯡꯉꯤ ꯑꯗꯨꯕꯨ ꯁꯔ ꯑꯩꯈꯣꯏ ꯍꯨꯝ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯅꯝꯗꯨꯅ ꯃꯨꯟꯈꯤꯕ ꯅꯠꯇ꯭ꯔꯒ ꯆꯥꯈꯤꯕ ꯍꯥꯠꯈꯤꯕ ꯂꯩꯇꯦ ꯀꯔꯝꯕ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯍꯨꯝ ꯄꯨꯟꯁꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯋꯥꯔꯤꯁꯤꯡꯗꯨ ꯁꯥꯟꯅꯔꯝꯕꯗꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯃ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯈꯤ ꯏꯆꯥꯒꯨꯝꯂꯕ ꯊꯣꯏꯊꯣꯏꯕꯨ ꯑꯩꯈꯣꯏꯅ ꯀꯤꯗꯅꯦꯞ ꯇꯧꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯈꯤ ꯀꯤꯗꯅꯦꯞ ꯇꯧꯈꯤ ꯃꯥꯏ ꯄꯥꯛꯈꯤ ꯑꯗꯨꯕꯨ ꯊꯣꯏꯊꯣꯏꯒꯤ ꯄꯤꯖꯅꯕ ꯑꯆꯥꯄꯣꯠ ꯐꯥꯎꯕ ꯂꯩꯕ ꯉꯝꯗꯦ ꯁꯔ ꯑꯩꯈꯣꯏ ꯊꯣꯏꯊꯣꯏꯒꯤ ꯃꯐꯝꯗ ꯈꯨꯠꯅ ꯊꯥꯈꯤꯗꯦ ꯐꯨꯈꯤꯗꯦ ꯆꯩꯈꯤꯗꯦ ꯃꯥꯕꯨ ꯉꯥꯛ ꯁꯦꯟꯕꯅ ꯑꯩꯈꯣꯏꯒꯤ ꯊꯧꯑꯣꯏꯈꯤ ꯃꯍꯥꯛ ꯍꯥꯔꯠꯀꯤ ꯑꯅꯥꯕ ꯑꯃ ꯅꯥꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯃꯄꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯈꯪꯈꯤ ꯑꯉꯥꯡ ꯑꯁꯤꯅ ꯑꯅꯥꯕ ꯍꯧꯔꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯈꯤ ꯑꯩꯈꯣꯏꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯒꯤ ꯐꯥꯎꯕ ꯁꯦꯜ ꯄꯨꯔꯒ ꯃꯥꯅ ꯑꯅꯥꯕ ꯍꯧꯔꯛꯂꯕꯗꯤ ꯑꯣꯛꯁꯤꯖꯦꯟ ꯑꯃ ꯂꯩꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨ ꯂꯩꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯊꯣꯏꯊꯣꯏꯅ ꯑꯅꯥꯕ ꯍꯧꯖꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯩꯈꯣꯏꯅ ꯆꯦꯟꯈꯤꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯅꯅꯦ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯀꯟꯕꯅ ꯃꯔꯨꯑꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ ꯁꯔ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯕꯒꯤ ꯄꯩꯁಾ ꯈꯔ ꯑꯩꯈꯣꯏꯅ ꯈꯥꯏꯖꯤꯟꯅꯔꯒ ꯄꯤꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯆꯦꯟꯈꯤꯕꯗꯁꯨ ꯑꯩꯈꯣꯏ ꯀꯅꯥꯃꯠꯇꯅ ꯈꯪꯗꯕ ꯌꯥꯏ ꯑꯩꯈꯣꯏ ꯂꯣꯠꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯁꯔ ꯊꯣꯏꯊꯣꯏꯒꯤ ꯄꯨꯟꯁꯤꯅ ꯐꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯍꯥꯛꯀꯤ ꯃꯄꯥꯒ ꯃꯄꯨ ꯃꯕꯦꯟꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕꯗꯨ ꯑꯩꯈꯣꯏ ꯌꯦꯡꯕ ꯄꯥꯝꯈꯤꯁꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯂꯨꯄꯥ 1,000 ꯆꯞꯄꯤ ꯐꯥꯎꯕꯗ ꯅꯤꯡꯊꯤꯖꯅ ꯎꯔꯛꯇ꯭ꯔꯤꯕ ꯑꯩꯈꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯒꯤ ꯗꯤꯃꯥꯟ ꯆꯦꯗ ꯏꯈꯤ ꯁꯔ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯑꯗꯨ ꯑꯩꯈꯣꯏꯗ ꯄꯤꯕꯤꯌꯨ ꯁꯔ ꯑꯩꯈꯣꯏꯅ ꯂꯥꯟꯈꯤꯕꯁꯤꯗꯒꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕꯁꯤꯡ ꯑꯗꯨꯗ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯅ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯑꯣꯏꯔꯁꯅꯨ ꯁꯔ ꯍꯥꯏ ꯑꯉꯥꯡ ꯁꯥ ꯅꯈꯣꯏ ꯑꯩꯅ ꯋꯥꯔꯧꯗ꯭ꯔꯦꯅꯦꯍꯦ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯁꯨꯕꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯅꯈꯣꯏꯅ ꯐꯥꯗꯨꯅ ꯊꯝꯃꯒ ꯏꯁꯨꯕꯨ ꯂꯨꯅ ꯊꯝꯕꯤꯕ ꯏꯁꯨꯕꯨ ꯐꯨꯕ ꯆꯩꯗꯕ ꯏꯁꯨꯒꯤ ꯑꯅꯥꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯒ ꯏꯁꯨꯕꯨ ꯀꯜꯂꯝꯕꯁꯦ ꯃꯁꯤꯅ ꯅꯈꯣꯏꯕꯨ ꯑꯩꯅꯗꯤ ꯋꯥꯔꯧꯗ꯭ꯔꯦꯅꯦꯍꯦ ꯔꯣꯁꯟ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯗꯟꯗꯤ ꯄꯤꯕ ꯄꯥꯝꯂꯤꯕ꯭ꯔꯥ ꯍꯥꯏꯌꯨ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯩꯁꯥꯗꯨ ꯀꯌꯥꯅꯣ ꯏꯁꯨꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯄꯩꯁꯥ ꯈꯔ ꯄꯤꯈꯤꯁꯤꯔꯥ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯌꯨ ꯔꯣꯁꯟ ꯄꯥꯕꯨꯡ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯂꯩꯖꯗ꯭ꯔꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯨꯃꯛ ꯑꯩꯒꯤꯗꯤ ꯂꯣꯏꯅ ꯌꯥꯖꯔꯦ ꯍꯥꯏ ꯅꯈꯣꯏ ꯑꯍꯨꯝ ꯍꯥꯏꯌꯨ ꯂꯨꯄꯥ ꯀꯌꯥ ꯄꯥꯝꯃꯤ ꯅꯈꯣꯏ ꯄꯩꯁꯥ ꯀꯌꯥ ꯄꯥꯝꯃꯤ ꯅꯈꯣꯏꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯨꯏ ꯍꯥꯏꯕ ꯄꯩꯁꯥꯗꯣ ꯃꯗꯨꯒꯤ ꯃꯊꯛꯇ ꯏꯄꯥꯅ ꯂꯣꯏꯅ ꯍꯥꯞꯀꯅꯤ ꯄꯩꯁꯥ ꯄꯤꯒꯅꯤ ꯍꯥꯏꯌꯨ ꯅꯈꯣꯏ ꯄꯩꯁꯥ ꯀꯌꯥ ꯄꯥꯝꯃꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯄꯩꯁꯥ ꯄꯥꯝꯗ꯭ꯔꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯀꯥꯏꯕ ꯄꯤꯕꯤꯔꯒꯅꯨ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯇꯧꯖꯈꯤꯕ ꯑꯔꯥꯟꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯈꯪꯖꯔꯤ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯗꯨꯅ ꯑꯩꯈꯣꯏꯕꯨ
आयन की पीफम थोक चेराग अदु फंगजरग कैसुम संगदगी थोरकलगा अखोई हुमांग मन थबक सुदन मी ओइननब अखोई उनसरग पाबुंग इबुंग इंस्पेक्टर मखोई असिबु पाबुंग आयन की मीटिंग ददी मखोना तोरी थबकसी अरानबन तंगाई फदना मखोई मथकत केस पांदबदि यार अदुबु पाबुंग खोइने केस पालोय हरगदी पाबुंग हाइबुंग अखोई केस पालरोय मोइगी मथकत केस पालरो मखोई हंदकिदी मखोई सिंगा पीरसिनि बुंगो पाबुंग मदु यादब खरदि मखोई तंगाई फदना पुलिस की कस्टडी द पुदब यार मखोई मसा मसा की कन्फेशन लौदब यारो मखोई की तोफम थोप खरदि ले आइबुंगो मखोई बुई काइब पिबिरगुमसि मखोई हंदकिसिना परा मतंग तमहलसि अदुगा इबुंगो तौदे यादब आइनगी तोफम थोप खरदु तौरबसु जेलदगा थाजनदना अमा तौबदो मदु तौरकुमसि अदुगा मखोई नुमित असिदगिने अफब लंबी मद मखोई लाकपो ओइरसुनु ने इबुंगो करी काइबगे इबुंगो पाबु आइन की मीटिंग ददी मदु तसेंग यादब मखोइना तौरिबसि याम आइन काइब थबुनि पाबु अंका हायो हायो नंग करी हनिंग बथोय थोय अंका लहुमजे फुबी गनो को मखोई पुदब यादब पुरसु मखोइना आइगी पुंसी कनबिरखिबने मखोइबु फुरगा जेल मनुंगदा थंबिगनो को अंकल सिंगसिना इंगोंदा आइगी चाना थकनबा अदुगा आइगी दमक्ति यामना वाई मखोइना इंगोंदा यामना ततना हाई मखोइ उपाय लेतबदगी नखोइगी पैसा अरेबदो नखोइगी पाबुंगदगी खरा लौगे तौबनी नंगु टेक्ता काइदना थादोकनी नंग करीमतो सोलोय हाई मोइना इंगोंदासु फुदे चाइसु चाइथि अदुगा मखोइना इबु हॉस्पिटल दा पुरकपदो गाड़ी मचा अमदा अखोइ मरी पुलप नमसेलगा पुरकपने मखोइना इबु पुरामद्रबदि आइगी पुंसी मांगमगनी अंका थोय थोय नंगबु मखोइना फाबदुदि आइन यादि अदुबु आइन लेरिबनिना मखोइबु थादोकपा हाइबदि यादि तंगाई फदबा प्रोसीजर खर लेको अदुबु मखोइ जेल चंगदनबा करी याबगे हाइबदो अखोइसु हनकी नंग यामना थुना फरगा युमदा चलो ऐ मखोइबु स्टेशन फाउबदि पुदबा याररोय लो चनबा तौसी इबुंगो इसुनुपागी अनिंगबसे मसिददि तुंगनबियोबा मागी अंकल अहुमसे अमुक फारगा जेल थमख्रे खोटख्रे हाइरदि अमुक माना अमुक वखल लेना अमुक पाबु करीम तो हाबिरोनु मखोइ हुमु निथीजना काउंसलिंग तौरगा करी करी तौबा याबगे हाइबदु यंजकी चनबा तौसी लो नसीगी वारीसिदि सर बेट कप्पे हाइदु तौरेनि को सर करीनो वारीसे सुम तारगा बेट की वारी ताबदबु सर बेट असी सौनिंद्रो खुनिंद्रो सर नसीगी वारीसिदि बेट की वारी तारगा बेट सु कप्पे अयेंबसु कप्पे ताबसु कप्पे हाइबदुनि तमै यारे थौरोने फनी सर नसीगी थौदोक्सिदि अरोइबिनि करीनो नखोइ होमदि मराइबु फैनेको आइगी वातेंदो चाबदि फंगरोइने Lakle Inspector Tayai Lakle Inspector Tayai Hanana tagatsuri lantoksuri ba inspector tayai hanjan batangka tabiri ba punam mapu hanana tagatsuri mayanu pibira pa feedback amadi comment tak na pazage rani bala lai sang them tagatsuri jayant kumar tagatsuri taram sarya birappa sobita dananjoy kangabam tagatsuri taram sarya birappa taram masigi makha chata jarap da lantoksagani isai sagna sei taram 7005 707 808 hairiba number sa call to biraktuna isay sakpiyo adom na khoidaba isay magudol tamjage mayam punna magtaminasi nanggi wahai kaya na haina sayhoba isay sibu sakliba James Haigurjam kudol tamjari mayam punna taminasi nanggi wahai kaya na leihoringa sid
ꯅꯨꯡꯁꯤꯁꯦ ꯅꯪꯒꯤ ꯆꯥꯡꯌꯦꯡꯂ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤ ꯅꯪꯒꯤ ꯋꯥꯍꯩ ꯀꯌꯥꯅ ꯅꯪꯒꯤ ꯋꯥꯍꯩ ꯀꯌꯥꯅ ꯂꯩꯍꯧꯔꯦ ꯉꯁꯤꯗꯤ ꯊꯃꯣꯏꯗ ꯀꯥꯎꯕ ꯉꯝꯗꯅ ꯊꯃꯣꯏꯗ ꯀꯥꯎꯕ ꯉꯝꯗꯅ ꯊꯃꯣꯏꯁꯦ ꯉꯝꯗꯦ ꯊꯦꯝꯖꯤꯟꯕ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯔꯦ ꯉꯁꯤꯗꯤ ꯊꯃꯣꯏꯁꯦ ꯉꯝꯗꯦ ꯊꯦꯝꯖꯤꯟꯕ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯔꯦ ꯉꯁꯤꯗꯤ ꯂꯥꯞꯈ꯭ꯔꯕꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡꯅ ꯂꯥꯞꯈ꯭ꯔꯕꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡꯅ ꯂꯩꯍꯧꯔꯦ ꯑꯩꯗꯤ ꯏꯗꯣ ꯀꯪꯂꯕ ꯄꯥꯝꯕꯤꯒꯨꯝ ꯀꯪꯂꯕ ꯄꯥꯝꯕꯤꯒꯨꯝ ꯅꯪꯒꯤ ꯋꯥꯍꯩ ꯀꯌꯥꯅ ꯂꯩꯍꯧꯔꯦ ꯉꯁꯤꯗꯤ ꯊꯃꯣꯏꯗ ꯀꯥꯎꯕ ꯉꯝꯗꯅ ꯊꯃꯣꯏꯗ ꯀꯥꯎꯕ ꯉꯝꯗꯅ Admission open. Ibemal Bisal Academy Higher Secondary School. Haribasigi admission hangdokchari. School asigi haukibe English singani kungo humdoigi. Bosemna loba SSLC exam da all Manipur gi oina 14th position holder takraba school amani. Polling thogatpo oina position holder oriba student aduda TBS Jupiter ama Chairman Ibemal Bisal Academy Higher Secondary School na PBK. Panjariba school asigi class pre-nursery dagina class 8 phawgi oina admission form thaba hojari. Class 2 dagina Class 8 phawba entrance test pangtok jagani. Entrance test asigi matamna lakliba January gi tang ahum English singani kunga manga ayuk ke pung mapan taba matamda school asida pangtok jagani. Naune admission tawbinaba satra satri singna school asigi form lobiraba yagani. Form thajinbagi aroiba matam lakliba December gi tang kuntaru English singani kunga mari akang naba sit kharkhattamak lawjagani. Hana lakpa satra singda khudong chaba pijari. Larik tambibada natana co-curricular activities jagoi thangta crafts ki loinana mora saba amadi quiz competition singbasu takpi tambiri. Hena khudong chabadi school band service loinana bus amadi boarding loinana day boarding ki khudong chaba leijari. Akuba maro khangbiring basingna office hour ayu ki pung 9 digena nungthengi pung mari phawbada lakpiduna khangbiba yagani. Loinana call tobiu 8414040150 amukana 8414040150 khanghan jariba Ibemal Bisal Academy Higher Secondary School Sapam Khongjau. Isaac